September की tang kunipan da RK Production kauba YouTube channel amana loba interview amada Joda Haikrusam kauba miyoi amana UFO gi maramda thamkiba wafamsing adu tabada yamna nungaijade haina Universal Friendship Organization UFO gi legal advisor Professor Dr. Kaisa Baigachandra na phongdorakli Thaubal Khedri Lekai da leiba UFO East Manipur Headquarter number 4 gi sanglenda pangthokpa press conference amada legal advisor Professor Dr. Kaisa Baigachandra na makatana haikibada UFO na Lisipriya Kanguzamga loinaraga East Timor gi President J. Ramos Horta gi khuthangda UN da memorandum ama piki adumakpu RK Production ki interview aduda Joda hairiba miyoi asina UFO na pikiba che adu lan na pire yaukhide haina phongdokiba asimak laibak thibani UFO na pijakiba che adu aranba mongda pikide yamna chumna pisinjakibaga loinana UFO pijakiba memorandum adu matam chana yauki hairaduna East Timor gi President J. Ramos Horta na UN da pikiba che fangle haibagi cherol amasu UFO da thabiraktuna leire masita sunatana memorandum pisin khraba matung UFO na Lisipriya ga loinana East Timor gi President J. Ramos Horta ga video conferencing gi khuthangda wari sanakibagi record su leiri haike mahakna makatana hai UFO ge pandamdi taibang malem pumbada leiriba thawai panba khudingmak nusi chanana leminaba yana tingkhang leitaba lan leitaba malem mamo oyanba haibasini UFO na kumjali singani ahumdagi UNO da khanganduna mari thamba horaki kumjali singani kunmari ge September kulumdoida Lisipriya ge matenga loinana East Timor ge President ga khangnaduna achauba marup oiminaraki hairaduna Lisipriya amasung Dr. George Ramos Horta gi matenga loinana nauna UN ge General Assembly ge Secretary General da ai bache khusinaduna ngasi phawba marup mapang oibagi mari lerakli haiki Haujik chummi lali thabak tawi tawde kanagumbi singna singchep amata thabirakanu Maitai leimagi mamom Lisipriya su khwangchet machi chena langduna ninghanaba leitana thauna leina hotnabiyu Maitai leimagi mamom loini haiduna malem gi lebak mamangda mayek sengna utminaramsi hairaduna RK Production na haksu thabak kaya amasu tawri adubu leibak miyamna nungairoidaba oiragadi khara khitang hena mityeng changhaningi haiki ngasi pangthok jariba conference atai amatagi nati rang hal saliba tha sigi September 19 da YouTube channel RK Production da hoigi kona tabada nungaijadaba haitare akhoi UFO na East Timor gi president ga loinaraga Manipur dagi social environmentalist oiriba Lisipriya Kanguzamga hoi UNO da che pina bo hona jaki che pi hi adugi che do jiki YouTube to dadi lan pi yodi haiba ma kan na hai khaba ma le madu khoina lan khi di khoi chum na pi khi aduga che du su yau khi haina khoina thamjaning bani ka adu khoi gi che UFO da pi khi ba che adum UNO da pi khi ba che sap chana leire aduga East Timor gi president na UNO gi general secretary da pi khi ba che mana phangne haiba su khoi che sen leijare ko mayek sen ko chi je khoi gi UFO gi office da check-in na dum thamjari dakar oiba press ki sinau sina pambiraga su khoi dum uhanjage ba UFO gi mapung oiba phidam amasum pandam de taibang malem pumada lariba thawai panba khudima nungsi sana na hingminaba loinana yengna tingkhang leitaba lal leitaba malem ba ohenaba punaba haibasini asigumba nungpal ani makta lariba leibak singa khiski kumsing de singani ahumda UFO na Malayam ga punba lup wariba iyon khangandora mari thamba horakhi doinana hauki ba sahi Kriski kumsing lisingani kunmarigi marki tangkul humdoi dasu international environmentalist maitai chandu Lisipriya Kanguzamgi matenga loinana East Timor gi honorable president mingoina Mr. Jor Ramo Hartan gasu sakhang naduna aso morup ominarakhi ukchel chawrabi Lisipriya amasung chawraba Ramo Harta matenga loinana nauna amukasu UNO gi General Assembly ge General Secretary mafam da ai bache khusinana ba thawrang tawduna leijari asigumba UFO gi khongthang sida makhatana video conference khuthang da UFO Manipur gi advisor ai samaka UFO gi commander singa loinana isingani kunmari gi September thage tang taratukta East Manipur Battalion number 4 Thawal Khetrika de leiba mafam sida Jor Amar Hatanga amadi Lisipriya ga loinana wari sana basu leikre Honorable President na Secretary General UFO da sinanabagi document chapchaba UFO da hojik fawba leiri loinana hojik su makhatana marik chumba wari sananabagi phire UFO na sem sadrul leiri talaksida
ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯊꯕꯛ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯇꯣꯞꯄ ꯃꯔꯝ ꯆꯥꯗꯕ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕꯤꯔꯛꯀꯅꯨ ꯃꯩꯇꯩ ꯂꯩꯃꯅ ꯄꯣꯛꯄ ꯃꯄꯥꯔꯤ ꯃꯃꯣꯝꯁꯤꯡ UFOꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯈꯤꯕ ꯄꯥꯟꯗꯝ ꯐꯪꯒꯦ ꯈꯟꯕ ꯊꯕꯛꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯐꯪꯅꯕ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯈꯨꯌꯥꯈꯥꯗ ꯊꯧꯅꯤꯖꯔꯤ ꯂꯣꯏꯅꯅ ꯃꯩꯇꯩ ꯂꯩꯃꯒꯤ ꯃꯃꯣꯝ ꯏꯕꯦꯝꯃ ꯂꯤꯁꯤꯄ꯭ꯔꯤꯌꯥꯁꯨ ꯈ꯭ꯋꯥꯡꯆꯦꯠ ꯃꯆꯤ ꯆꯦꯠꯅ ꯂꯥꯡꯗꯨꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯊꯧꯅꯥ ꯂꯩꯅ ꯍꯣꯠꯅꯕꯤꯌꯨ ꯃꯩꯇꯩ ꯂꯩꯃꯒꯤ ꯃꯃꯣꯝꯅꯤ ꯍꯥꯏꯕꯗꯣ ꯃꯥꯂꯦꯝꯒ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯃꯃꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯃꯤꯟꯅꯔꯝꯁꯤ ꯍꯧꯈꯤꯕ ꯇꯥꯡ 19 ꯊꯥ 9 2015ꯗ RK ꯄ꯭ꯔꯣꯗꯛꯁꯟꯒꯤ YouTube ꯆꯦꯅꯦꯜꯗ ꯖꯣꯔꯗꯥ ꯍꯩꯀ꯭ꯔꯨꯖꯝꯅ UFO ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯊꯕꯛ ꯈꯔ ꯄꯟꯕꯤꯈꯤꯕꯁꯤꯡꯗꯣ UFOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯨꯝꯅ ꯊꯝꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯖꯣꯔꯗꯥꯅ ꯉꯝꯕ ꯊꯕꯛꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅꯁꯨ ꯇꯦꯡꯕꯥꯡꯕꯤꯁꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅꯁꯨ ꯃꯥꯅ ꯉꯝꯕ ꯃꯥꯂꯦꯝꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯍꯟꯅꯤꯡꯉꯤ ꯃꯥꯅꯁꯨ ꯖꯣꯔꯗꯥꯗ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯝꯁꯅꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯂꯦꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ RK ꯄ꯭ꯔꯣꯗꯛꯁꯟꯅꯁꯨ ꯄꯥꯎ ꯊꯕꯛ ꯄꯨꯕ ꯀꯌꯥ ꯄꯨꯊꯣꯛꯄꯤꯔꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯈꯔ ꯈꯤꯇꯪ ꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ